Children home the Lariba Mahei Shinga University da Awang Batak ki Mahei lemna tamba yanaba khannaragani amadi louba yaba thoudangsing lougani masigumba khongthang asida Manipur amadi center lengakna su sawgalakani haibagi thajaba lei haina DM University ki Vice Chancellor Professor W Sanbabuna Fongdokre wafam asingasi Universal Caring Mission Unicamna sahi kunmanga mapung pharakpagi bangthokiba Silver Jubilee Celebration ki thauramda athoiba mitungnen oina saruk yaduna mahakna fongdokhibani Moirang Kampuda leiba Janura Laikol Children Home da pangthokiba thauramada Professor W Sanbabu Galoinana Indira Gandhi Tribal University Manipur ki Director Dr. NZ Ngalengnam Journal Educational Officer Wangoi Arambam Anil Kumar amadi Unicam ki President S Nandona mitungnen singoina saruk yakhi Thauramadu manung chana M Saila Devi haina mingcholba Integrated Digital Library amasu hangdokhi nupi masa ngakta leiba Children Home adu da pangthokiba Thauramadu mari lainana Professor W Sanbabuna hai ngasi Digital Library ama hangdokliba sima mafam masida leiba angang singi damakta yamna phaba khongthangni British matamgi education system adu lamdam masida kuina chatnarakpa amadi Chusinduna Lairapana Nahasina Tabak Pangdabana Singba Kudongzadaba Kaya Tengaduna Lakli Adubu NAP 2020 Asina Nintina Chatnarapada Ahong Badi Lakani Kali Maruena Skill Development Hablakpa Siyamna Pava Amani Educational Institutions Singasi Lyric Tampam Kakta Oina Kanba Matam Natre India Amadi Manipur Gioina di Agricultural College Shinda Mahei Tamniba Mahei Kayadi louba hitana Lairi Mahei tamlingaidigi sel tanba asisu tambiba mathau tai asiguma matam mayam asi educational institutions singda implement taunaba honabada lairiba laingaki officials sing MLA ministers singnasu mamutana khangba mathau tai maduna trabadi awaba ma oikigani home asida lairiba angang singnasu skill development gi wakhalon ningtina laiba mathau tai hairaduna home asi tungkoina miyam gi yaifanaba thabak thogai kaya pangba ngamba oisinu haina su phongdokki Hojik matam ki modern day ki education systems ta integrate tarapagi importance ma yaman lai hazane adamasi ekhoina Manipur da su earn while si you learn ga hariba si larik tammingi si ki hauna ekhoi si keno tawra dawone larik paisa tan bagi thabaki tambira dawne ba college school da tammiba sahi tara ga manga utra ni pan ki mathaki angang mayam si di evening time si masaki food outlet mayam bazar manung gi akoi basida lambi ki nakan da tawlibasu da food outlet sing sida moisi salesman oidana adugi chem sariba mayam sida mateng pahandana moisi earn tawon bagi concept sida puthara dawne Nakalamarum da Thauramadu mari lainana Unicam ki Secretary LC Somarendro na hai ngasi hangdokliba library asida thamjinduna leiramba mangki gadawraba lyric mayam ama khomjinduna puthoklaga mayam da phangangani loinana home da leiriba mahairoi singna class 12 loiraga karamba lambi da chatkani amadi tungi punsigi da mak samam na baleramba singadu mayak sengna akhang ahei singna takpiramba amadi lamjing biramba simak yamna thagatli masigi mathakta DM University ki BC na state level gi thakta khanduna home da leiba angang singbu lemna lyric tamba phanghanaba khannaragani haibasima harawu phawi haiki home asida piklingai dagi hauna angang singbu NAP 2020 gi maghada maipak na honaduna skill development na chingba kaya ama takpiraga lai NGO shina home asida leiba angang singbu takpi tambiduna education gi lamkhakta natana atopa lam singdasu takpiduna maipak na honaduna lakpat chahi kunmanga phajilakle makhata na su honakigani haiki Thauramadu saru ama oina home adu angang singna saba potlam singamadi ayek palai kayasu utki loinana home adu da lairamba mai paklaba mairoi singi wari kayasu liduna angang singbu pukning thaugatkhi social reform ki makhada luxury ba enjoy yang khaimuna chil grow tonova mai ke chomna ba honna basida mai ke amoina 25 years suraba enjoy ke adu makhagi hogok padeng nasi oi basida nungai hogok sabana program se libraries open to sabana